EMA EPASU JAILDA THMBIYU Wari mcha sitabirasi court amada nongmai paiduna lutpa tawdagi pharakpa nupa amagi bisa satharami mamai thangda bichara do loisalaktuna mahakpu sahi manga gi jail pina barai tarami adubu judge aduna rai do lauthokpaga loinana jail da leiragada nupa aduna jail da changdringai da kai hainingbage haina hanglami nupa aduna khumlami aibu jail da thambiba tarabade aigi ima ipa busu jail da thambiyu judge aduna hanglami karigino adudi lutpa tawbu nupa aduna khumlai aina yamna angang oingai da school dagi pencil huralami makhoi na kari amata haibi khide aina imanabadagi kalam lairik huralaga yumda porakpadasu makhoi na khangna kari amata thingba pikhide aina saurokbaga loinana mathang makhal makha kayagi huran chinthi gi thabak kaya chathabadasu makhoi na athingba pibagi mahutta ahoina na nakoina na puning thaugatpagi mawong chatharami mamai thangdade aihak sinfam asida tasengna hainarba misak ama haibadu oiraktuna isagi khulai paiba geng phau lingkhatpa ngamlabasida aigi mai pa imung manungi thoudang yauribani ja saib mahakna hairibasi chumdra mahakna tawruba thabak adugi daita laudabagi wafam ama oikhraga lakleba wafamdi mahakki mama mapa oibagi tawfam thokpa mathau ado tawkhibra haibasini wafam asida makhata na khantharurabadi lutpat tawba nupa aduna phangliba dasha ase mahakki mama mapagi sekshindaba thawoi wawoidaba amadi daita yaudaba thabakki folni haina lawbu yai angang singda makhoina apamba phanganba haibase maru oi adubu khoina pamliba khudmak aphaphata amata khanthadana mama mapani haiduna phanganba tarabadi madugi fol aphaba khak oide mama mapana machasingda yokpada lawfam thokpa daita laudaba sisung asigi charang naraba khunai asigi maram amani